mayambu ahanda maktada manipuri warim jauna mayambu amuka hana taram noksari ngasi so ekhona mayam gi damak tane haidana phullohra story ama bhabna saduna jaba wari ma mayam gi damak tane haidana khudol tamja ga hadana poduna laksari wari asili thokcharapa matamda soikiba langkiba kaya yaurabasu mayamna puksal sauna ngapi aduga amana wari asi kanagumba hingliba natraga lekidraba kanagumba mataga mari lenana ijaba wari nasade bhabna mapung phana sakasaduna ijaba wari amakhakni phare mayam adudi wari asi haunaba tawjaraklagi ngasi gi wari asi gi mamingna 12 am da angang kapalambi nungthil gi matamni James hingkol sambal khajin duna lay mahaki nupi Angelina siang phongwan manduna lay James na hira hai numidang gi saningai siang gamata laitra brana laitre oh ado paba gaima gadi kadai tana sakrage o mamang dane sorat amagi ngatang ba kekeno khara tawgane hadana sakhibado halaktriye o haidi ngasai dagi hala abrana khalure halaktri boyra o sagai gi obanina ngatang basu yausai dana hainaram bani phare ado handaksi sigi awangi lambi to kekeno khara hainai ni keke hainarage pung baro ek tabaga ngang kapa adugumbagi khonjel yamna tai haidana hainaribani pangwa madu aidi pangwa suwabirun da madu da khallaga aidi madu kya hena thajadi thajadaba haibaduna mani angang kape haribasini nongthi nomangba du ga hing thenglak laba matamdana mokki heli hai nongthi nomangba numitasu ayu nunthel khangdaba makhai kapi hai ai chu amphak thenadri ado thengna mioi singna de makhai bagi wani manak nakpata tari bayum singa dudi hekta leiba gangam nadi hai ho yare hojikang gi matam dabu bhut lighting ga leibu leiri bro aidi madu kaya thoina thajadi bhut oina polakadaba yengo bhut oina legadaba mi singduna mi oina poksile aduna hojikang gi sathari ba miot minai mayam mi hatpa tupa mayam ase bhut singdun olakpa ngata oigadori bani dangi wari sisu nokning ba madi yaudi ado pharese ama hojaragashu bhut light nai base masisu thajadaba yadabani karigomba masisu thajadragadi aikhona tawning ba thabak ama haibadi tabak sathok khotok pataw ge haba matamda madusu kaino madi itaw tawgaduribani haibadi aikhona sathok khotok pada khara khajikti nungai taba soduma phawgaduribani masigi aki bhaiba ki basi masi bana di khwaidagi phai ho sume nangna harido sume thainingai aikhona piklingai matamda aikhona ningai tawbada pa boina bhut laitan lakani haidana kihanbado maduga sap manaba mongni hojikna ahal sinda haibagi wani kemta khenaba laiti pharese ama hojarasanu laikai sigi awangi lambi matek simadi mina kekeno khradi hainareko haidana wari watai sanaduna lairami ngaihaktangi matungda nimai lai nimaina ibungo James dangdi hingkol sambal khajilibra hoi khura hingkol sambal si yadre khajingi hadana tawbani ado nang khura si wafum khara hokdokidana yai khura hokdokpiyo handaksi thangnaba laikaida school sabagi thabak ama paikakadaba nang su siek samba kekeno khara yaurambani yaragadi nang khuraga pulapuna samina sira dana haige tawbani aise misri su khara watlaba jugali budi adumak leido khura aise thabak amadi haidi hainabani ado khuragi thabak to numi kyani sangadaba mangi pangkui gedaba nateda primary gi school lama sagadabani tha ama khaktagi matamnida yaragadi aikhoi mistri mari sure adugane jugali mari amaga aiga tharaga mapan haiduni bor mistri aiga tharaga pulapna mapan sure aidi thongau frame changkapa ama adum tawraki sinba langbaduna ina dum tawraklasu yaidana nakhona ama thabak suringai matamda aikhoi yambani na kasu thoina kuiroida nangbu pamda bro nang swandang marakti thabaga do khara hanglaga leibaduda nang sobi sira haidana ise khaliba mistri soma wapaduda nang hek sabaduna khara khupai siali khusili haidana tawbani James ngaktang wakhan khallaga mahaki nupida hafe yengi
ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯄꯗꯨꯗ ꯖꯦꯝꯁꯅ ꯈꯨꯔꯥ ꯍꯣꯏꯅ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯁꯤꯒꯤ ꯊꯪꯅꯕꯒꯤ ꯈꯨꯜꯒꯤ ꯈꯔ ꯑꯀꯥꯏꯇꯣ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯨꯔꯥ? ꯍꯣꯏ ꯃꯥꯅꯦ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯅꯤ꯫ ꯑꯗꯨ ꯈꯨꯔꯥ, ꯊꯤꯀꯥꯒꯤ ꯊꯕꯛꯁꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯅꯅꯥꯏꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯅꯥꯏꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯁꯨꯖꯔꯕꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯗꯤ ꯊꯤꯀꯥ ꯑꯣꯛꯄ ꯊꯕꯛꯁꯤꯃ ꯑꯩꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯅꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯕ ꯈꯨꯔꯥ꯫ ꯑꯩꯁꯦ ꯈꯨꯔꯥꯅ ꯍꯥꯏꯔꯕꯅꯤꯅ ꯍꯦꯛ ꯆꯠꯂꯁꯤ ꯈꯨꯔꯥ꯫ ꯑꯗꯨ ꯈꯨꯔꯥ, ꯀꯗꯧꯉꯩꯗꯒꯤ ꯆꯠꯄ ꯍꯧꯒꯗꯧꯔꯤꯕꯅꯣ? ꯊꯕꯛ ꯁꯨꯕꯒꯤꯕꯨꯗꯤ ꯅꯍꯥꯟꯅ ꯁꯨꯕ ꯌꯥꯔꯕ ꯄꯣꯠꯅꯤꯗ꯫ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯋꯥꯠꯄꯗꯨꯗ ꯑꯩꯁꯦ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯄꯨꯂꯞ ꯁꯨꯔꯕ ꯃꯇꯨꯡꯗ ꯁꯨꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯅꯔꯕ꯫ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯖꯨꯒꯥꯂꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯌꯥꯔꯒꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯍꯣꯏ ꯈꯨꯔꯥ, ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯈꯨꯔꯥ꯫ ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯗ ꯈꯨꯔꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯛ ꯃꯌꯥꯔꯕꯅꯤꯅ ꯈꯨꯔꯥꯁꯨ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤꯀꯣ꯫ ꯈꯨꯔꯥ ꯆꯠꯂꯒꯦ꯫ ꯐꯔꯦ ꯍꯌꯦꯡꯗꯣ ꯄꯨꯡ 5:30 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯆꯠꯂꯁꯤ꯫ ꯃꯗꯨꯒꯤ ꯈꯨꯜꯗꯣ ꯃꯗꯨꯐꯥꯎ ꯆꯠꯄꯗ ꯄꯨꯡꯈꯥꯏꯒꯤ ꯃꯇꯝ ꯆꯪꯕꯅꯤ, ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯕ ꯑꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯖꯦꯝꯁ ꯑꯗꯨꯁꯨ ꯍꯣꯏ ꯈꯨꯔꯥ ꯍꯥꯏꯗꯅ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯟꯖꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯗ, ꯄꯩꯁꯥꯅꯒ ꯄꯩꯁꯥ ꯆꯤꯟꯕꯅꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯩꯁꯦ ꯈꯨꯕꯥꯛ ꯑꯣꯏ ꯊꯪꯕꯁꯤ ꯌꯥꯝꯅ ꯆꯣꯡꯉꯤ, ꯍꯥꯒꯠꯆꯩ ꯈꯜꯂꯦꯕ꯫ ꯍꯥꯏ ꯈꯨꯕꯥꯛ ꯍꯥꯒꯠꯆꯔꯤꯕ, ꯑꯗꯒꯤ ꯈꯨꯕꯥꯛ ꯆꯣꯡꯂꯤꯕ, ꯄꯥꯝꯕꯣꯝ ꯆꯣꯡꯉꯤꯕ, ꯁꯌꯦꯡ ꯆꯣꯡꯉꯤꯕ, ꯍꯣꯏ ꯈꯨꯗꯝ ꯆꯥꯌꯦꯡ ꯑꯃꯕꯨꯗꯤ ꯇꯥꯛꯑꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯣ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯈꯜ ꯑꯃꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯏꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯃꯁꯤ ꯏꯁꯣꯔꯒꯤ ꯈꯨꯗꯝ ꯆꯥꯌꯦꯡ ꯑꯃꯅꯤ꯫ ꯍꯩꯃꯥ, ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯤ ꯐꯅ ꯋꯥꯡꯅ ꯇꯝꯃꯛꯄ ꯇꯥꯏꯅꯦ꯫ ꯅꯪꯅ ꯇꯝꯃꯛꯏꯗꯨꯕꯨ BA ꯅꯠꯇ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯀꯣꯂꯦꯖꯇꯤ ꯂꯣꯏꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯃꯗꯨ ꯆꯨꯝꯗꯤ ꯆꯨꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯌꯥꯝꯅ ꯆꯣꯡꯉꯤ, ꯌꯦꯠ ꯊꯪꯕꯗꯣ ꯌꯥꯝꯅ ꯆꯣꯡꯉꯤ, ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯏꯃꯥꯗꯣ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯡꯊꯤꯜ ꯄꯣꯛꯄꯣꯛ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯗꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯂꯥꯛꯏꯕꯅꯤ꯫ ꯃꯁꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯟ ꯅꯪꯅ ꯀꯔꯤ ꯃꯪ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯒꯤ ꯌꯥꯔꯤ ꯆꯣꯡꯉꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯗꯨꯅ ꯀꯔꯤ? ꯑꯗꯨꯅꯅꯦ, ꯌꯥꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯅꯪꯁꯤ ꯃꯔꯩꯗꯤ ꯀꯜꯂꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒ ꯈꯤꯇꯪ ꯅꯛꯅꯒ ꯂꯩꯔꯝꯃꯗꯤ ꯀꯤꯟ ꯑꯃꯗꯤ ꯆꯥꯕ ꯌꯥꯕꯅꯤ꯫ ꯐꯨꯒꯤꯒ ꯇꯨꯞꯀꯤꯒ ꯍꯥꯠꯀꯤꯒ ꯌꯥꯔꯦ꯫ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯄꯥꯏꯖꯔꯛꯁꯔ ꯑꯗꯨꯝ ꯐꯪꯒꯗꯕꯅꯤ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯍꯣꯏ ꯌꯥꯔꯦꯁꯦ꯫ ꯉꯝꯍꯟꯗ꯭ꯔꯒꯗꯤ ꯍꯔꯥꯎꯒꯔꯣꯏꯗ꯭ꯔꯤꯕ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯗ꯭ꯔꯤꯕꯅꯤꯗꯣ, ꯏꯁꯧꯒ ꯏꯔꯥꯡꯒ꯫ ꯐꯔꯦ ꯅꯪꯅ ꯉꯝꯖꯔꯣ, ꯆꯨꯝꯕꯨꯗꯤ ꯑꯩꯅ ꯆꯨꯝꯕ꯫ ꯌꯥꯔꯦ, ꯉꯝꯖꯔꯁꯨ ꯍꯥꯏ, ꯆꯨꯝꯃꯤꯁꯨ ꯍꯥꯏ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯡꯅꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯖꯦꯝꯁꯀꯤ ꯃꯄꯥ ꯂꯥꯛꯂꯦ꯫ ꯖꯦꯝꯁꯅ, ꯄꯥꯕ, ꯍꯣꯔꯦꯟ ꯉꯥꯇꯪꯕ ꯌꯥꯎꯗꯣꯏꯔꯣ? ꯉꯥꯇꯪꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯗ꯭ꯔꯒꯗꯤ ꯐꯖꯔꯣꯏꯗꯧꯔꯤ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯁꯤꯗꯅ, ꯉꯥ ꯁꯦꯝꯕ ꯁꯥꯕ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯁꯣꯔꯥꯠꯁꯨ ꯌꯥꯎꯍꯧꯗꯦ ꯍꯥꯏꯗꯅ ꯅꯄꯟꯊꯧ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯑꯩꯒꯤ ꯊꯕꯛ ꯃꯇꯥ ꯑꯁꯤꯒ꯫ ꯍꯣꯏ, ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯁꯪꯉꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯣ ꯄꯥꯕ, ꯅꯃꯧ ꯅꯨꯄꯤ ꯃꯊꯟꯇ ꯊꯝꯍꯧꯒꯗꯣꯔꯤꯕ꯭ꯔꯣ? ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ, ꯁꯥꯒꯩ ꯃꯅꯨꯡꯁꯨ ꯑꯣꯏꯁꯤꯜꯂꯦ꯫ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯍꯧꯏ꯫ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯇꯨꯝꯃꯤꯉꯩꯗ ꯍꯦꯛ ꯍꯧꯗꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯪꯂꯥꯛꯅꯔꯒ ꯍꯦꯛ ꯁꯤꯈꯤꯗ, ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯥꯕ, ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯋꯥꯡ ꯂꯝꯕꯤꯁꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯥꯕ? ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦꯍꯦ, ꯑꯋꯥꯡ ꯂꯝꯕꯤꯗꯣ ꯍꯟꯗꯛꯇꯤ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯩꯅꯦ꯫ ꯑꯉꯥꯡ ꯀꯞꯄꯤ ꯈꯣꯠꯂꯤ, ꯑꯗꯣ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇ ꯇꯧꯗꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯉꯥꯡ ꯀꯞꯄꯤꯒ ꯑꯗꯨ ꯇꯧꯋꯦꯒ ꯗꯥ ꯇꯧꯋꯦꯒ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯃ ꯂꯩꯗꯅ ꯇꯧꯔꯛꯏꯕꯖꯥꯠꯅꯣ? ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯠꯇꯁꯨ ꯇꯧꯕ ꯅꯠꯇꯦꯗꯣ꯫ ꯈꯪꯗ꯭ꯔꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤ ꯏꯀꯤꯗ ꯀꯤꯔꯦ꯫ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯒꯨꯝꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯇꯧꯕꯃꯛꯁꯨ ꯃꯗꯨꯁꯨ ꯍꯦꯛ ꯊꯥꯖꯕꯁꯨ ꯍꯦꯛ ꯃꯌꯥꯗꯕ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛꯁꯨ
ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯀꯤꯅꯔꯤꯕꯅꯤꯗꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ ꯄꯥꯕꯥ ꯏꯃꯥꯗꯤ ꯅꯃꯥꯗꯣ ꯂꯥꯛꯑꯅꯤ ꯃꯈꯥꯒꯤ ꯅꯅꯦ ꯁꯥꯈꯤꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯕꯅꯤ ꯅꯃꯥꯒ ꯂꯥꯛꯑꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯉꯥꯛꯇꯪꯕ ꯆꯠꯂꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯄꯥꯕ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯄꯥꯕꯁꯤꯁꯨꯅꯦ ꯀꯣꯛꯀ ꯂꯣꯏꯅ ꯍꯦꯛ ꯆꯥꯏꯔꯕꯗꯨꯅꯤ ꯐꯔꯦꯁꯦ ꯅꯪꯒꯤ ꯁꯝꯕꯜ ꯈꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯕ ꯅꯠꯇ꯭ꯔꯣ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯒ ꯉꯥ ꯁꯦꯝꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯕꯤꯔꯨꯒꯦꯔꯥ ꯄꯥꯕ ꯏꯔꯨꯖꯕꯗꯨꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯂꯨꯖꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯍꯜꯂꯛꯑꯒ ꯑꯍꯤꯡ ꯅꯠꯇꯦ ꯉꯥ ꯁꯦꯝꯃꯨꯔꯒ ꯍꯜꯂꯛꯄꯗꯨꯗꯤ ꯅꯪ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯕ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏꯅꯦꯍꯦ ꯅꯁꯥ ꯂꯣꯛ ꯆꯦꯜꯂꯛꯀꯅꯤ ꯀꯣ ꯉꯜꯂꯤꯉꯩꯗ ꯂꯨꯖꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨ ꯍꯣꯔꯦꯟꯅꯦ ꯃꯈꯣꯏꯗꯒꯤ ꯈꯨꯗꯩꯔ ꯀꯩꯅꯣꯝꯃ ꯄꯨꯔꯣ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒꯅꯦ ꯅꯪ ꯉꯛꯁꯝ ꯑꯗꯨ ꯌꯦꯠꯂꯒꯅꯦ ꯉꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯦꯝꯃꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯨꯖꯕ ꯍꯥꯏꯕꯗꯨ ꯅꯁꯥꯗꯣ ꯅꯥꯔꯛꯀꯅꯤꯅꯦ ꯊꯕꯛ ꯑꯃ ꯆꯠꯄ ꯈꯣꯠꯄ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯄꯥꯕ ꯑꯩꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯑꯅꯤ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯁꯥꯕ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯃꯥꯒ ꯑꯩꯒ ꯀꯩꯅꯣ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ ꯑꯗꯨꯅꯤ ꯉꯥ ꯁꯦꯝꯕꯗꯣ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯈꯔ ꯁꯤꯟꯕ ꯂꯥꯡꯕꯗꯨꯁꯨ ꯇꯧꯔꯝꯃꯨ ꯍꯣꯏ ꯄꯥꯕ ꯍꯥꯏꯗꯅ ꯖꯦꯝꯁ ꯑꯗꯨꯁꯨ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯒ ꯉꯥ ꯁꯦꯝꯕ ꯆꯠꯂꯝꯃꯤ ꯁꯣꯔꯥꯠ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯀꯥꯟ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯉꯥꯗꯨ ꯁꯦꯝꯃꯤꯟꯅꯩ ꯁꯣꯔꯥꯠꯇꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯈꯤꯕꯅ ꯉꯥꯇꯪꯕꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯏ ꯉꯥ ꯃꯣꯟ ꯑꯃ ꯂꯧꯔꯒ ꯃꯤ 150ꯃꯨꯛ ꯆꯥꯒꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯏ ꯇꯁꯦꯡꯅ ꯁꯣꯔꯥꯠꯀ ꯃꯥꯟꯗ꯭ꯔꯦ ꯐꯤꯔꯣꯏ ꯁꯣꯟꯕꯒꯤ ꯃꯌꯥꯝ ꯆꯥꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯨꯝ ꯃꯥꯟꯁꯤꯜꯂꯛꯑꯕꯅꯤ ꯖꯦꯝꯁꯅ ꯑꯁꯨꯛ ꯌꯥꯝꯕ ꯉꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯉꯥꯇꯪꯕꯗꯕꯨ ꯅꯥꯀꯟꯗ ꯉꯥ ꯁꯦꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯇꯧꯖꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯗ ꯊꯤꯕꯒꯤ ꯃꯊꯧ ꯀꯩ ꯇꯥꯒꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯄꯩꯁꯥ ꯄꯥꯏꯕꯨꯗꯤ ꯄꯥꯏ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯑꯁꯦ ꯍꯦꯛꯇ ꯍꯣꯏꯗ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯈꯔ ꯍꯥꯏꯗꯣꯛꯆꯔꯁꯅꯨꯗ ꯁꯤꯅꯁꯨ ꯈꯔ ꯄꯛꯆꯩꯗ ꯍꯥꯏꯗꯅ ꯉꯥ ꯁꯦꯝꯃꯤꯟꯅꯩꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯍꯦꯛꯇ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯉꯥ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯋꯥꯡ ꯂꯝꯕꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯦ ꯖꯦꯝꯁꯅ ꯍꯥꯟꯅ ꯍꯧꯔꯛꯏ ꯏꯇꯥꯎ ꯃꯌꯥꯝ ꯑꯋꯥꯡ ꯂꯝꯕꯤꯁꯤꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯁꯦꯡꯕꯁꯨ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯦꯡꯅꯕ ꯀꯅꯥꯅꯣ ꯈꯔꯁꯨ ꯑꯃꯨꯛ ꯌꯥꯎꯔꯒ ꯑꯀꯤ ꯑꯈꯪ ꯈꯔꯁꯨ ꯅꯪꯍꯜꯂꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯆꯞ ꯆꯥꯅꯁꯨ ꯈꯪꯗꯦ ꯁꯤꯅꯤꯗ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯍꯦꯛ ꯆꯠꯂꯨꯔꯕꯗꯤ ꯊꯦꯡꯅꯕ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯕꯗꯣ ꯃꯌꯥꯝ ꯑꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯊꯥꯖꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯒ ꯊꯥꯖꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤꯗꯣ ꯑꯗꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯏꯕꯅꯣ ꯁꯤꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯁꯥꯟꯅꯕ ꯊꯣꯛꯑꯕ꯭ꯔꯥ ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯔꯤꯕꯁꯤ ꯁꯥꯟꯅꯕ ꯊꯣꯛꯑꯒꯅ ꯀꯔꯤꯕ ꯋꯥꯈꯜꯗ ꯁꯥꯟꯅꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯒ ꯑꯩꯗꯤ ꯈꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯀꯌా ꯊꯣꯏꯅꯗꯤ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕు ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯕꯅꯤ나 ꯑꯗꯨꯝ ꯊꯥꯖꯩ ꯍꯥꯏꯕ ꯇꯥꯕꯅꯤ ꯁꯤꯗ ꯑꯃꯨꯛ ꯊꯥꯖꯔꯨꯗ꯭ꯔꯒꯅ ꯑꯉꯥꯎꯐꯩ ꯑꯃꯨꯛ ꯇꯥꯒꯗꯣꯔꯤꯕꯅꯤꯗꯣ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯈꯔ ꯈꯟꯅꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯈꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯒꯨꯝꯕꯈꯔ ꯍꯥꯏꯅꯔꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯇꯧꯅꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒ ꯌꯦꯡꯕꯗꯤ ꯃꯗꯨ ꯌꯥꯕꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯆꯠꯆꯔꯨꯔꯣ ꯑꯩꯗꯤ ꯉꯝꯖꯗ꯭ꯔꯦꯀꯣ ꯍꯟꯗꯛꯇꯁꯨ ꯀꯩꯅꯣ ꯈꯔ ꯑꯩꯁꯤ ꯊꯦꯡꯅꯔꯨꯕꯗ ꯉꯥꯏꯔꯤ ꯖꯦꯝꯁꯀꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯔꯤ ꯊꯦꯡꯅꯩꯕ ꯀꯔꯤ ꯑꯃꯨꯛ ꯊꯦꯡꯅꯩꯅꯣ ꯏꯕꯣ ꯃꯅꯤꯡ ꯂꯩꯔꯛ ꯑꯗꯨꯗ ꯀꯩꯅꯣ ꯈꯔ ꯄꯨꯔꯥ ꯕꯦꯔꯥꯅꯤꯗ ꯃꯅꯤꯡ ꯂꯩꯔꯛ ꯑꯗꯨꯗ ꯃꯨꯛꯁꯨ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯗꯅ ꯄꯨꯔꯥ ꯐꯔꯛ ꯑꯃ ꯇꯥꯅꯈꯤ ꯃꯥꯏꯕ ꯀꯧꯔꯒ ꯑꯃꯨꯛ ꯌꯦꯡꯅꯗꯅ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯝꯃꯨꯛꯇꯤ ꯆꯪꯅꯔꯒ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈ꯭ꯔꯕꯖꯥꯠꯅꯤ
ꯌꯥꯔꯦ ꯅꯣꯏꯒꯤ ꯃꯅꯤꯡ ꯂꯩꯔꯛ ꯑꯗꯣ ꯃꯗꯨꯒꯤ ꯋꯥꯐꯜ ꯑꯗꯨꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕꯗꯥꯏꯅꯦ ꯍꯥꯏꯅꯩ ꯍꯥꯏꯅꯕ ꯈꯛꯇ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯄꯨꯔꯥ ꯕꯦꯔꯥ ꯑꯃꯅꯤ ꯅꯨꯄꯤ ꯑꯃ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯅ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯅꯤ ꯏꯁ ꯀꯌꯥ ꯋꯥꯅꯗꯤ ꯈꯥꯡꯈ꯭ꯔꯦ ꯑꯩꯁꯨ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯑꯩꯁꯨ ꯂꯣꯜꯂꯤ ꯀꯩꯒꯨꯝꯕ ꯑꯃꯇ ꯆꯨꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤꯗꯣ ꯃꯗꯨꯒꯤ ꯂꯩꯔꯛ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯋꯥꯄꯜ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗ꯭ꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯑꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯤꯗꯣ ꯂꯥꯏꯒꯤ ꯁꯛꯊꯥꯛ ꯇꯝꯕꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯅꯩ ꯈꯪꯗ꯭ꯔꯦꯗ ꯊꯥꯏꯅꯉꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯊꯤꯖꯤꯜꯂꯨꯔꯒꯗꯤ ꯇꯤꯟ ꯁꯤꯐꯝ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯅꯗꯅ ꯃꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯉꯥ ꯁꯦꯝꯕꯗꯨꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯔꯥꯡ ꯍꯦꯛꯇ ꯇꯧꯔꯛꯏ ꯃꯗꯨꯗ ꯑꯗꯨ ꯏꯇꯥꯎ ꯍꯟꯗꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯃꯨꯛꯇꯪꯒ ꯆꯥꯌꯦꯡ ꯇꯧꯔꯒ ꯌꯦꯡꯅꯤꯡꯉꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯁꯤꯡꯂꯒ ꯆꯨꯔꯨꯞ ꯃꯆꯩ ꯁꯤꯡꯉꯒ ꯆꯨꯔꯨꯞ ꯃꯆꯩ ꯁꯤꯡꯕꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯊꯣꯛꯇꯦ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪ ꯚꯥꯞ ꯇꯥꯗ꯭ꯔꯣꯕ ꯇꯥꯕꯨꯗꯤ ꯇꯥꯏ ꯑꯗꯨꯗ ꯀꯅꯥꯅ ꯈꯪꯕ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯨꯔꯒ ꯆꯠꯄꯅꯗꯤ ꯐꯩꯗꯅ ꯉꯥꯛꯊꯣꯛꯂꯒ ꯄꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯌꯦꯡꯒꯗꯕꯅꯤ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯤꯕ꯭ꯔꯣ ꯀꯤꯕ꯭ꯔꯕ ꯀꯤꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯂꯩꯗꯅ ꯂꯥꯏ ꯇꯤꯟ ꯑꯃ ꯆꯪꯗꯅꯕ ꯄꯨꯁꯤ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯁꯨꯝ ꯂꯩꯗꯅ ꯅꯈꯣꯏ ꯀꯤꯖꯔꯛꯇꯅ ꯍꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯉꯥꯛꯊꯣꯛꯅꯕ ꯄꯨꯁꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯅꯨꯃꯤꯠꯇꯨꯒꯤ ꯉꯥꯇꯪꯕꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯐꯝ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯊꯦꯡꯅ ꯃꯝꯅ ꯂꯩꯀꯥꯏꯒꯤ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯋꯤꯂꯤꯌꯝ ꯃꯈꯣꯏ ꯆꯥꯛꯆꯥꯅꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯃꯗꯨꯗ ꯋꯤꯂꯤꯌꯝꯅ ꯆꯠꯅ ꯏꯇꯥꯎ ꯃꯥꯏꯀꯦꯜ ꯍꯟꯗꯛꯁꯤꯕꯨ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯨꯝꯗꯧꯔꯤꯕ꯭ꯔꯣ ꯋꯤꯂꯤꯌꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯅ ꯑꯁ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯋꯥꯐꯝ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯃꯤ ꯑꯇꯩꯅꯗꯤ ꯂꯥꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯕꯥꯆꯧꯗꯤ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯊꯥꯏꯅꯉꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ ꯉꯥꯡꯅꯔꯤꯁꯤꯡ ꯑꯁꯤ ꯑꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯤ ꯊꯥꯖꯕ ꯈꯣꯠꯄ ꯑꯃ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯅꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯊꯥꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯥꯖꯗꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛꯁꯨ ꯍꯥꯏꯅꯒꯗꯣꯔꯤꯕꯅꯤ ꯈꯪꯗꯦꯗ ꯏꯇꯥꯎ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯑꯣ ꯂꯥꯜꯂꯝꯃꯅꯤ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯂꯥꯛꯄꯅ ꯆꯨꯔꯨꯞ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝꯅ ꯏꯇꯥꯎ ꯆꯨꯔꯨꯞꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯆꯨꯔꯨꯞꯅꯣꯗ ꯂꯣꯏꯔꯦ ꯂꯥꯁ ꯄꯤꯁꯅꯤ ꯅꯪꯁꯨ ꯏꯕꯣ ꯆꯨꯔꯨꯞꯇꯨꯁꯨ ꯍꯦꯛꯇ ꯏꯁꯤꯡ ꯊꯛꯄꯗꯧꯅ ꯍꯦꯛꯇ ꯊꯛꯑꯕ꯭ꯔꯥ ꯀꯔꯤꯅꯣ ꯖꯨꯔꯨ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯤ ꯑꯁ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯆꯨꯔꯨꯞ ꯊꯛꯄꯁꯤ ꯍꯦꯛꯇ ꯅꯟ ꯁ꯭ꯇꯣꯞꯇ ꯆꯤꯡꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯆꯤꯡꯉꯣ ꯅꯪꯒꯤ ꯅꯟ ꯁ꯭ꯇꯣꯞ ꯆꯤꯡꯕꯗꯨꯅ ꯑꯀꯤꯕ ꯖꯒꯥꯁꯤ ꯂꯥꯜꯂꯒ ꯆꯠꯀꯗꯕꯗꯨꯁꯨ ꯆꯨꯔꯨꯞꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯅ ꯂꯩꯇ꯭ꯔꯒ ꯍꯦꯛ ꯊꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯃꯄꯥꯗꯁꯨ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯗꯥꯏꯅꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯄꯨꯡꯕꯨꯗꯤ 12 ꯇꯥꯗꯣꯔꯦꯗ ꯑꯗꯨꯅꯤ 12 ꯈꯨꯗꯤꯡꯒꯤꯅꯤ ꯀꯞꯄꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯗꯣ ꯅꯁꯥꯅ ꯚꯥꯞ ꯇꯥꯎ 12 ꯈꯨꯗꯤꯡꯒꯤ ꯀꯞꯄꯦ ꯀꯩꯗꯧꯔꯒꯦ ꯀꯞꯁꯅꯨ ꯀꯩꯗꯧꯕꯒꯦ ꯀꯞꯄꯤꯗꯣ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯃꯌꯥꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯪꯉꯒ ꯊꯦꯝꯃ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯨꯔꯨꯞꯇꯤ ꯑꯃꯅꯤꯈꯛ ꯊꯥꯈꯤꯕꯗ ꯉꯥꯏꯔꯤ ꯂꯣꯟꯂꯤꯒ ꯐꯥꯏꯔꯛꯇꯅ ꯄꯦꯡ ꯑꯃ ꯏꯁꯣꯏ ꯁꯣꯏꯔꯛꯑꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯂꯩꯗꯅ ꯑꯉꯥꯡꯅꯤ ꯀꯞꯄꯤꯗꯣ ꯊꯦꯝꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯁꯨꯝ ꯂꯩꯗꯅ ꯅꯪ ꯊꯣꯏꯕꯗꯣ ꯑꯁꯦꯡꯕ ꯃꯤ ꯅꯠꯇꯦꯅꯦ ꯚꯨꯠꯅꯤꯅꯦ ꯚꯨꯠ ꯚꯨꯠ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯃꯇꯝ ꯑꯃꯒꯤ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ ꯊꯦꯡꯒꯥꯏꯅꯔꯒ ꯂꯣꯏꯔꯦ ꯊꯦꯡꯒꯥꯏꯅꯅꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯁꯤ ꯑꯗꯨꯃꯛ ꯂꯥꯛꯏ ꯈꯔ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯑꯋꯥꯡꯒꯤ ꯂꯝꯕꯤꯗꯨꯁꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯑꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯖꯒꯥꯗꯨꯗ ꯃꯈꯣꯏꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯂꯩꯗꯅ ꯌꯦꯡꯉꯤ
ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ꯫ ꯋꯤꯂꯤꯌꯝꯅ ꯀꯅꯥꯝꯇꯗꯤ ꯎꯕꯨꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯩꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤꯔꯥ? ꯃꯗꯨꯗ ꯑꯁ ꯌꯥꯔꯦꯗ, ꯀꯩꯗꯧꯕꯒꯤ ꯂꯩꯗꯅ ꯌꯦꯡꯗꯣꯔꯤꯕꯅꯣ? ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯉꯦ ꯌꯥꯔꯦ꯫ ꯍꯩ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯃꯥꯏꯀꯦꯜ, ꯅꯪ ꯑꯃ ꯏꯕꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯤꯂꯤꯌꯝ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯃꯥꯏꯁꯦ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯋꯤꯂꯤꯌꯝꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯅ? ꯍꯧꯖꯤꯛꯇ ꯈꯨꯕꯥꯛ ꯈꯨꯔꯛꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤ? ꯍꯥꯏꯗꯅ ꯑꯅꯤꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯀꯣꯏꯁꯦꯟ ꯑꯗꯨꯃꯛ ꯆꯦꯟꯅꯔꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯤꯂꯤꯌꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯩ, ꯀꯔꯝꯕ ꯖꯤꯕ ꯖꯟꯇꯨ ꯃꯆꯥꯁꯤꯡꯅꯣ ꯍꯥ? ꯑꯩꯈꯣꯏꯗ ꯂꯛꯅꯒꯦ ꯍꯥꯏꯗꯅ ꯆꯦꯜꯂꯤꯕ꯭ꯔꯥ? ꯅꯈꯣꯏ ꯑꯩꯈꯣꯏꯗꯒ ꯂꯛꯅꯔꯛꯀꯦ ꯍꯥꯏꯗꯅ ꯆꯦꯜꯂꯕꯗꯤ ꯄꯣꯞ ꯄꯣꯞ ꯍꯦꯛ ꯊꯥꯗꯅ ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤꯁꯦ." ꯑꯁꯨꯝꯅ ꯍꯦꯛ ꯉꯥꯡꯉꯨꯕ ꯃꯇꯝ ꯑꯗꯨꯗ ꯆꯦꯜꯂꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯃꯗꯨꯗ ꯋꯤꯂꯤꯌꯝꯅ, "ꯇꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ? ꯇꯨ, ꯂꯣꯏꯅ ꯆꯞ ꯂꯦꯞꯈ꯭ꯔꯦꯗꯣ꯫ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯔꯦ꯫ ꯇꯨ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯅꯠꯇꯦ ꯍꯥꯏꯔꯦ." ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯍꯧꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤꯁꯨ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯒ ꯁꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯝꯕꯤꯗ ꯁꯥꯔꯥ ꯁꯝꯕ ꯃꯈꯩ ꯄꯨꯡꯅꯤꯟ ꯅꯤꯟꯕꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯑꯅꯤꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯂꯒ ꯀꯗꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤꯅꯣ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯕꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯛꯂꯤꯕꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕꯁꯤꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯗꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯅꯗꯤ ꯈꯥꯡꯂꯤꯕꯅꯤ꯫ ꯏꯁ, ꯀꯩꯅꯣꯗ, ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯅ ꯀꯞꯄꯤꯕ ꯃꯈꯣꯜ ꯑꯁꯤꯕꯨ ꯏꯇꯥꯎ? ꯇꯨ, ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯆꯨꯝꯗ꯭ꯔꯥ? ꯀꯗꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤꯅꯣ ꯀꯞꯄꯤꯁꯦ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯕꯁꯨ ꯂꯩꯇꯦ꯫ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯈꯪꯒꯗꯣꯔꯤꯕꯅꯣ? ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯋꯤꯂꯤꯌꯝꯒꯤ ꯃꯈꯥꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯋꯤꯂꯤꯌꯝꯅ, "ꯏꯁ, ꯇꯨ, ꯈꯖꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯏ꯫ ꯁꯤꯕꯨ ꯀꯅꯥꯅ ꯊꯥꯗꯣꯔꯤꯕꯅꯣ? ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ." ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯏꯀꯦꯜꯒꯤ ꯄꯨꯛꯆꯦꯞꯇ ꯑꯉꯥꯡ ꯃꯈꯨꯠ ꯃꯥꯟꯕ ꯑꯃꯅ ꯇꯞꯅ ꯅꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯏꯀꯦꯜꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯋꯤꯂꯤꯌꯝꯗ ꯍꯥꯏꯔꯨꯏ꯫ ꯃꯗꯨꯗ ꯋꯤꯂꯤꯌꯝꯅ, "ꯍꯩ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯩ, ꯀꯤꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯅꯪꯁꯨ ꯄꯨꯛꯆꯦꯞꯁꯤꯗ ꯅꯥꯜꯂꯛꯏꯗꯣ ꯀꯩꯅꯣ? ꯏꯁ, ꯏꯊꯟꯇ ꯆꯨꯝꯅ ꯐꯥꯎꯕꯗ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯒꯤ ꯄꯨꯛꯆꯦꯞꯇ ꯅꯥꯟꯕꯌꯦ? ꯏꯕꯨꯡꯉꯣ, ꯂꯩꯔꯤꯁꯤ ꯏꯊꯟꯇꯅꯤ ꯀꯣ, ꯅꯪꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯁꯣꯛꯆꯗꯦ." ꯃꯥꯏꯀꯦꯜꯒꯤ ꯄꯨꯛꯆꯦꯞ ꯑꯗꯨꯗ ꯅꯥꯜꯂꯛꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯅꯥꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯪ ꯂꯥꯎꯔꯕ ꯈꯨꯠ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯥꯏꯔꯒ ꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯁꯥꯌꯦꯡ ꯄꯥꯝꯕꯣꯝ ꯐꯨꯛꯇꯣꯛꯂꯒ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯂꯛꯏ꯫ ꯃꯅꯝ ꯑꯗꯨꯁꯨ ꯅꯝꯊꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯅꯤꯗꯣ ꯈꯥꯔꯥꯏ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣꯛꯇꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯏ꯫ ꯄꯨꯡ ꯑꯗꯨꯁꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ 12 ꯆꯞ ꯆꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯅꯗꯅ ꯂꯥꯛꯈꯤꯕ ꯑꯅꯤꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯒ ꯃꯁꯥꯁꯤ ꯊꯛ ꯑꯗꯨꯃꯛ ꯅꯤꯛꯂꯕꯅꯤ꯫ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯁꯤ ꯍꯥꯏꯗꯅ ꯈꯥꯔꯥꯏ ꯈꯪꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯃꯌꯨꯝ ꯌꯧꯅꯕ ꯐꯅ ꯇꯣꯏꯅ ꯆꯦꯟꯖꯔꯕꯁꯨ ꯃꯗꯨꯒꯤ ꯑꯋꯥꯡ ꯂꯝꯕꯤꯗꯨ ꯍꯦꯛꯇ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯗꯦ꯫ ꯌꯥꯝꯅ ꯀꯟꯅꯗꯤ ꯆꯦꯟꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯦ꯫ "ꯑꯁ ꯏꯇꯥꯎ, ꯆꯥꯛꯆꯥꯅꯔꯨꯕꯒꯤ ꯏꯁꯥꯁꯤ ꯌꯨꯒꯤ ꯅꯤꯁꯥꯁꯨ ꯂꯣꯏꯅ ꯍꯦꯛ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ꯫ ꯇꯝꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ? ꯃꯐꯝ ꯖꯒꯥꯁꯤ ꯂꯥꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯁꯤꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯉꯥꯏꯈꯣ, ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯇꯞꯅ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯁꯤꯔꯥ? ꯍꯦꯔꯥ, ꯉꯁꯥꯏꯗꯒꯤ ꯆꯦꯜꯂ ꯐꯥꯎꯕꯗ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯐꯝ ꯖꯒꯥꯁꯤꯗꯕꯨ ꯑꯃꯨꯛ ꯇꯞꯅ ꯆꯠꯂꯒ ꯑꯃꯨꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯍꯥ? ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯁꯤꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯦꯔꯥ, ꯁꯤꯍꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯗ꯫ ꯌꯥꯡꯅ ꯆꯦꯟꯕꯗ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ
tung thangba saruk asidana mo kamai tawba khalo wakhal do mun amukta khalo hojik se pung baro sapsan hek tara abane chumine dusu ado phare si ado kamai to sabano ngai ko handa mukti sena dabida ibani se khut samnaraga do maksasi natragadi khushu mafam jaga se pang lan thoga sapangam gani habadi ai thajaba laiti haidana ni se makhut chap manana makhoi ni su yamna khupai si ana painara ba matungda mafam jaga se lan thokna ba haidana khona muktapna tapna sali ngasai makhedagi sali ba jaga se awang lambi se phana nan thokla basu sapadi pakna ngamdrabani asumna sumla ba matamda makhoi ni si su kina du maksali bani arapadagi gari ma khoron khong dana thorakle gari ki hor makhon taba matam aduda Michael na arapada gari ma di lakti la idana sigi gari sigi maingal se hek yorpaga adu maksien khrasi yaidana sien khrasi haidana gari du hek yoraktringai matam aduda makui so du maksien bahori mafam jaga du lan thoba matamda makui su khara mihula do khara phathajai gari du su thaurakpa driver aduna yamna kana siali haidana hairami sibu lan thobadi yaredana kadaidagi ngasagi sabdra mayam singadudi on thokpagi sabdranida mina haina riba singado masi chumdi chumba janiko phare yumda khara thuna sanghorasi mayumda sanghore nongalak matamda Michael gi mamada ima ngarang numidang gi matamado aidi on thona kijakre Michael gi mamada thokiba thodok singadu suloine tamli Michael na nong phung ngan badagi na ngausim phajina dana kwasya satlaga leire ha yu khara thak ama khara thak ibo nang ibo na sadu yara ro he ko bara he palaga sijasan ima na kari khangdana yada tawrini ima na ba mayam singa hafet pundragadi makhoisu hai poliba na mana ba singa du sune khara leiraga adum sijakra dabani nang sisani ne bungo nang sapa saja se kari gi khangoi ha khara leiraga mu 4 kap ki hai bro ima sima 4 kap 5 kap gi wa na tida sanari ba wori sinama ima na pan thorai sinama ja ki mo ngata ima nang su ya hi ai gi ma ne habde he paksa de da nang gi na mani ai su yu thawa hai bro ha ai su yu mu thakalo hai bro ima sanari ba wori se tamna ba gi wori ni yu thakpa gi wori na te ima nang na maro lama o ama mo isano ko nang na tori ba sajali chali bado ima di sungpam pam de ima hoi aina thai ba sari ba mayam asi ma pan de ba khangi ado thengnari ba mayam singa di ai karino gyamenga tadri hai awang lambi simina swandak marak se khara haina bani aduna ne na khoi sa thok pada khara section chajina chatlo mafam jaga se mina haina bada angang kapi haidana haina ribani thaina ngai matam dagi sumina kai keno khara ngangna ba jaga ni ho aduni ngasai makai aina wari watai saisi ima di bha bhoji wade tarai chaloi bungo numit tare khangde na ahing ni khangde kwasa chalo namana ba mayam singa duga ne adum chamina ko haidana makoi ani sedama wari watai sane ngai haktang gi matung da mama na ba William adu sulai William te hek lakpa matamda mama na hek tangang thaba horai hai ibungo William mingda kakti English ki mingda ni ha phaja khre de sa gi mingsa hoi ma bo English ki ming ni ai se pokpa de English man male haidana baba gi ma gana hek ta thola ba pi ngai matamda ai se yamna phajai hai phajai bungo hojik ti pung male ko yu mayam na nabu adu su tong thore pung male pung man ba makai phajari sa di ima boxima haidana Michael amadi William makhuiso du wari watai sanaduna ngarang thokiba thodok sing adugi matangda adu wari sanari aduga amaromdana Nimai amadi James makhuidusu yum saba salami James na khura mafam jaga sidi aidi sigi awang lai kai si kai kanu mina so haina ridana awang lambi si mina so kai kanu khara haina ba sai di on thona so tangkhada hai madu pumna mak singado kai su tawroin he numi ta dringa da halakada bani numi tarakan da halakada banate hoi khura ama boira so numi ta dringa de halaksi ko khura halak tori bani nang na pakhali do pakhai kanu haidana wari watai sana dana do mak lak bani asumna
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯖꯦꯝꯁ ꯑꯃꯗꯤ ꯅꯤꯃꯥꯏ ꯃꯈꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯔꯛꯄꯅꯤ꯫ ꯅꯤꯃꯥꯏꯅ, "ꯏꯕꯨꯡꯉꯣ ꯖꯦꯝꯁ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤꯕ ꯃꯄꯥ ꯑꯁꯣꯝꯁꯤ ꯅꯪ ꯈꯨꯔꯥꯗꯤ ꯃꯁꯤ ꯄꯥꯛꯅ ꯊꯥꯖꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯣ? ꯈꯨꯔꯥ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯑꯁꯨꯝ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤꯗ ꯑꯩꯗꯤ ꯄꯥꯛꯅ ꯊꯥꯖꯕꯁꯨ ꯑꯣꯏꯗꯦ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛꯁꯤꯃ ꯑꯩꯗꯤ ꯍꯣ ꯑꯗꯨꯅꯤ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯊꯥꯖꯕ ꯌꯥꯗꯦꯀꯣ, ꯊꯕꯛ ꯑꯃ ꯆꯠꯄꯅꯤꯅ꯫ ꯑꯗꯣ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ, ꯌꯨꯝ ꯊꯦꯡꯅ ꯁꯥꯔꯛꯄ ꯈꯣꯠꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯣ ꯈꯨꯔꯥ, ꯄꯨꯡ 12ꯕꯨ ꯍꯦꯛ ꯇꯥꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯖꯥꯠꯅꯤꯗ꯫ 12ꯒꯤ ꯃꯇꯨꯡ ꯄꯨꯡ 1 ꯐꯥꯎꯕꯁꯤꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯕꯖꯥꯠꯅꯤ꯫ ꯍꯣꯏ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯍꯣꯏ ꯈꯨꯔꯥ." ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯁꯦ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯛꯄꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯕꯛ ꯑꯁꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯊꯤꯀꯥꯗꯥꯔ, ꯍꯥꯏꯕꯗꯤ ꯊꯤꯀꯥ ꯂꯧꯔꯤꯕ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯥꯛ ꯆꯥꯅꯁꯤ, ꯅꯈꯣꯏ ꯈꯔ ꯊꯦꯡꯅ ꯍꯜꯂꯣ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯤꯃꯥꯏꯗꯨꯁꯨ ꯊꯕꯛ ꯁꯨꯅ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯤꯕꯅꯤ꯫ ꯌꯨ ꯊꯛꯄ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯕꯩ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯗ ꯅꯤꯃꯥꯏꯁꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯌꯨ ꯊꯛꯑꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯂꯦꯗ, ꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯝꯒꯥꯛꯁꯤ ꯑꯝꯇ ꯌꯥꯔꯔꯣꯏꯁꯤꯗꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯦꯝꯁꯅ, "ꯈꯨꯔꯥ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯈꯨꯔꯥ?" "ꯍꯜꯂꯁꯤ꯫ ꯏꯁꯥꯁꯤ ꯍꯥꯏꯐꯦꯠꯇꯪ ꯅꯣꯔꯃꯦꯜ ꯇꯥꯈꯤꯁꯅꯨ, ꯑꯗꯨꯒꯅꯦ ꯍꯜꯂꯁꯤ." "ꯈꯨꯔꯥ, ꯅꯣꯔꯃꯦꯜ ꯇꯥꯕ ꯉꯥꯏꯕꯗꯗꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯅꯤ ꯈꯨꯔꯥ. ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯔꯥ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯇꯨꯝꯃꯁꯤꯔꯥ?" "ꯏꯕꯨꯡꯉꯣ ꯖꯦꯝꯁ, ꯃꯇꯝꯁꯦ ꯐꯅ ꯉꯜꯂꯤ, ꯅꯪꯕꯨ ꯇꯞꯊꯈꯣꯅꯦ ꯏꯕꯣ. ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯄ ꯏꯕꯣ." "ꯈꯨꯔꯥ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯊꯦꯡꯕ ꯉꯝꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯃꯇꯝ ꯑꯗꯨ ꯊꯦꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯈꯨꯔꯥ." "ꯌꯥꯅꯤ ꯍꯥꯏꯕꯅꯤꯅꯦ, ꯃꯁꯤꯕꯨ ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯨ? ꯅꯪ ꯌꯥꯝꯅ ꯀꯤꯕ꯭ꯔꯣ? ꯌꯥꯝꯅ ꯀꯤꯔꯒꯅ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯆꯠꯂꯁꯤꯔꯣ? ꯏꯟꯁꯥꯡ ꯑꯁꯤꯁꯨ ꯊꯣꯡꯒꯠꯄꯗ ꯉꯥꯏꯔꯤ." "ꯈꯨꯔꯥ, ꯌꯥꯔꯅꯤꯁꯦ. ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯆꯠꯂꯁꯤ." "ꯑꯗꯨꯃꯥꯏꯅ ꯃꯤꯔꯣꯜ ꯂꯣꯜꯂꯨꯗꯅ." ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤ꯫ ꯖꯦꯝꯁꯇꯤ ꯌꯨ ꯊꯛꯄꯒ ꯑꯃꯠꯇ ꯍꯦꯛ ꯁꯪꯗ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯅ ꯊꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯦꯛ ꯑꯃꯅꯤꯗꯤ ꯊꯛꯏ, ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯣꯚꯔ ꯑꯣꯏꯅ ꯊꯛꯆꯤꯟꯕꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯖꯦꯝꯁꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤ ꯑꯁꯤꯒꯤ ꯁꯛꯇꯥꯅꯦ, ꯍꯟꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯇꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯥꯅꯦ, ꯊꯦꯡꯅ ꯍꯜꯂꯛꯏꯒ ꯖꯧꯖꯥ ꯑꯃꯨꯛ ꯇꯧꯗꯅ ꯃꯆꯤꯟꯅꯒ ꯈꯔ ꯇꯨꯝꯕꯅꯦ. ꯃꯗꯨ ꯅꯨꯄꯤꯗꯨꯃ ꯃꯆꯤꯟ ꯀꯜꯂꯤ ꯃꯇꯤꯛ ꯃꯆꯤꯟ ꯇꯨꯝꯃꯤꯗꯨꯁꯨ ꯍꯦꯛ ꯄꯛꯆꯩꯗ. ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ." ꯍꯥꯏꯗꯅ ꯖꯦꯝꯁ ꯑꯗꯨ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯖꯦꯝꯁ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯤ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯤꯃꯥꯏꯗꯨꯁꯨ ꯄꯥꯛ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯕꯅꯤ꯫ ꯃꯍꯥꯛꯀ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ, ꯅꯤꯃꯥꯏꯅ ꯄꯨꯔꯛꯂꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯄꯥꯛ ꯅꯠꯇꯦ. ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯑꯃꯅꯤ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯋꯥꯡ ꯂꯝꯕꯤꯗꯣ ꯂꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯍꯧꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯝꯕꯤꯗꯣ ꯑꯁꯨꯝ ꯅꯤꯃꯥꯏꯒ ꯖꯦꯝꯁꯀ ꯑꯉꯥꯡ ꯑꯃꯗꯨꯒ ꯇꯧꯔꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯤꯃꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯖꯦꯝꯁ, ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯣ?" "ꯈꯨꯔꯥ, ꯀꯤꯕꯨꯗꯤ ꯀꯤꯗꯦꯗ, ꯍꯥꯏꯐꯦꯠꯇꯪ ꯏꯁꯥꯁꯦ ꯀꯝꯂꯥꯛꯁꯦ ꯈꯔ ꯅꯤꯛꯄꯒꯤ ꯋꯥꯅꯤ." "ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗ. ꯌꯨ ꯊꯛꯏꯕꯅꯤ ꯍꯥꯏꯗꯅ ꯍꯣꯃꯣꯒꯤ ꯈꯨꯊꯛ ꯊꯛꯑꯗꯅ." "ꯈꯨꯔꯥ, ꯌꯨ ꯊꯛꯄꯕꯨ ꯅꯨꯄꯥꯒꯤ ꯈꯨꯊꯛ, ꯅꯨꯄꯤꯒꯤ ꯈꯨꯊꯛ, ꯍꯣꯃꯣꯒꯤ ꯈꯨꯊꯛ ꯍꯥꯏꯗꯅ ꯂꯩꯕ꯭ꯔꯥꯅꯦ?" "ꯂꯩꯅꯦ. ꯌꯨꯁꯨ ꯄꯥꯛ ꯊꯛꯇꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯅꯪꯅ ꯉꯁꯥꯏ ꯊꯛꯏꯗꯣ ꯍꯣꯃꯣꯒꯤ ꯈꯨꯊꯛꯅꯤ. ꯅꯨꯄꯥ ꯊꯣꯛꯅ ꯊꯛꯀꯦ ꯍꯥꯏꯗꯤ ꯉꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯊꯛꯀꯥꯏꯒꯗꯕꯅꯤ." "ꯑꯦꯔꯥ ꯈꯨꯔꯥ, ꯁꯨꯝ ꯏꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯀꯟꯗꯤꯁꯟ ꯌꯦꯡꯅ ꯊꯛꯄꯒꯤ ꯋꯥꯅꯤꯗ. ꯑꯩꯅ ꯌꯨꯗ ꯂꯥꯏꯆꯨꯕ ꯑꯣꯏꯔꯗꯤ ꯈꯨꯔꯥ ꯍꯣꯏꯅ ꯊꯛꯏꯕ ꯃꯌꯥꯝꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ." "ꯇꯧꯔꯤꯁꯤ ꯊꯧꯅꯥ ꯑꯗꯨꯒ ꯏꯕꯣ. ꯂꯥꯎ, ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗꯅꯦ ꯆꯠꯂꯒꯅꯦ ꯄꯣꯊꯥꯔꯨꯔꯁꯤ ꯂꯥꯎ. ꯅꯪꯒ ꯉꯥꯡꯅꯕꯗ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯦꯛ ꯍꯜꯂꯤ. ꯉꯁꯥꯏꯗꯤ ꯂꯣꯟꯂꯤꯁꯦ ꯈꯔ ꯐꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯟꯂꯤꯒ ꯑꯃꯠꯇ ꯍꯦꯛ ꯐꯥꯏꯔꯝꯗ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ." ꯍꯥꯏꯗꯅ ꯃꯈꯣꯏꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ
ꯑꯉꯥꯡ ꯑꯃꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯕ ꯃꯇꯨꯡꯗ ꯁꯨꯝ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯤꯃꯥꯏꯅ, ꯍꯩ, ꯑꯃꯗꯨꯗꯤ ꯑꯋꯥꯡ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯂꯩꯍꯧꯔꯦ, ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥ. ꯑꯁ ꯂꯝꯕꯤꯁꯤꯁꯨ ꯃꯤ ꯃꯇꯦꯛ ꯂꯩꯅꯗꯕ ꯖꯒꯥ ꯑꯃ ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯥ. ꯍꯣꯏ ꯈꯨꯔꯥ, ꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯍꯟꯁꯦ ꯍꯥꯏꯕꯗꯣ. ꯃꯌꯥꯝ ꯄꯨꯟꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯍꯦꯛ ꯃꯌꯥꯗꯕꯗꯨꯁꯨ ꯍꯥꯏꯒꯨꯝꯅꯗꯅ ꯏꯕꯨꯡꯉꯣ ꯖꯦꯝꯁ, ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯦꯛ ꯍꯟꯈ꯭ꯔꯦꯅꯦꯍꯦ. ꯈꯨꯔꯥꯅ ꯇꯁꯦꯡꯅ ꯍꯥꯏꯖꯅꯕꯗꯤ ꯅꯠꯇꯦ, ꯃꯁꯤ ꯑꯁꯦꯡꯕꯃꯛꯅꯤ. ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ? ꯈꯨꯔꯥ ꯑꯩꯁꯨ ꯆꯞ ꯆꯥꯕꯤ ꯈꯪꯗꯦ. ꯈꯨꯔꯥꯅ ꯉꯁꯥꯏ ꯀꯩꯅꯣ ꯁ꯭ꯋꯥꯏꯒꯤ ꯃꯐꯝ ꯖꯒꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯦ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯈꯤꯕꯗꯣ. ꯑꯗꯣ ꯈꯨꯔꯥ ꯑꯗꯨꯕꯨ ꯈꯨꯔꯥ ꯃꯃꯥꯡ ꯊꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯅꯦ? ꯑꯦꯔꯥ ꯌꯥꯎꯈꯤꯗ꯭ꯔꯤꯗ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯨꯔꯒ ꯁꯤꯒꯨꯝꯅ ꯅꯤꯁꯥ ꯍꯟꯕꯁꯤ. ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤ. ꯑꯗꯨ ꯈꯨꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨ? ꯈꯪꯗ꯭ꯔꯦꯁꯦ, ꯊꯣꯛꯄ ꯃꯔꯥꯏ ꯂꯥꯛꯆꯔꯁꯅꯤ, ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯟꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯑꯅꯤꯁꯦ ꯄꯨꯔꯞ ꯂꯥꯛꯂꯦ. ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯅꯤ ꯆꯠꯄꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥ ꯂꯥꯛꯏꯅꯣ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕꯅꯤ ꯅꯤꯃꯥꯏꯅ. ꯃꯗꯨꯗ ꯅꯤꯃꯥꯏꯅ, ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯤꯕ? ꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯃꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯈꯣꯏꯅ ꯆꯠꯄꯒꯤ ꯃꯇꯝ ꯂꯧ? ꯄꯨꯄꯨ, ꯑꯩꯈꯣꯏꯁꯤ ꯂꯝꯕꯤ ꯂꯥꯃꯥꯡꯅꯔꯦ. ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯖꯒꯥꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯅꯈꯣꯏꯅ ꯆꯠꯂꯤꯁꯤꯗꯤ ꯁꯤꯕꯤ ꯁꯣꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯁꯨ ꯃꯅꯤꯡꯅꯤ. ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏꯁꯤ ꯑꯋꯥꯡ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯖꯕꯅꯤ. ꯑꯗꯨꯗ ꯄꯨꯄꯨ ꯍꯣꯏꯅ ꯆꯠꯂꯤꯕꯗꯨꯕꯨ ꯄꯨꯄꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯑꯗꯨꯕꯨ ꯅꯤꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯗꯣ ꯑꯁꯣꯝꯗ ꯖꯦꯝꯁꯅꯗꯤ ꯚꯥꯞ ꯇꯥꯔꯕꯅꯤ. ꯖꯦꯝꯁꯅ, ꯈꯨꯔꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯦꯗ. ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯨ ꯑꯩꯕꯨ ꯃꯃꯤ ꯁꯥꯃꯤ ꯑꯃꯠꯇꯁꯨ ꯎꯗꯦ. ꯀꯅꯥꯒꯅꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯨ? ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯍꯦꯛꯇ ꯊꯣꯛꯏꯕꯅꯤ. ꯈꯨꯔꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯨ ꯀꯅꯥꯒꯅꯣ ꯈꯨꯔꯥ? ꯁꯤꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯥꯛꯏꯁꯤꯗꯤ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ? ꯈꯨꯔꯥ ꯑꯩꯗꯤ ꯎꯗꯦꯅ. ꯈꯨꯔꯥ ꯀꯃꯥꯏꯅ ꯎꯔꯤꯅꯣ ꯈꯨꯔꯥ? ꯏꯍꯦ ꯇꯨ, ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯝꯕꯤ ꯂꯥꯃꯥꯡꯅꯔꯦ ꯍꯥꯏꯗꯅ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯎꯗꯕ꯭ꯔꯣ ꯇꯁꯦꯡꯅ? ꯈꯨꯔꯥ ꯎꯗꯤꯌꯦ. ꯏꯕꯨꯡꯉꯣ, ꯇꯨ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ. ꯑꯉꯥꯡ ꯑꯅꯤꯁꯤꯅꯒ ꯃꯤꯊꯥꯏ ꯆꯥꯒꯦꯔꯒꯁꯨ ꯍꯥꯏꯔꯛꯏ. ꯆꯥꯒꯦꯁꯦ. ꯀꯔꯤ ꯃꯤꯊꯥꯏꯅꯣ? ꯅꯤꯁꯥꯒ ꯈꯔ ꯍꯟꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯉꯥꯡ ꯑꯅꯤꯗꯣ ꯅꯤꯃꯥꯏ ꯈꯛꯇꯅꯤ ꯎꯍꯜꯂꯤꯕ. ꯃꯗꯨꯗ ꯅꯤꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯛꯂꯦ. ꯅꯤꯃꯥꯏꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯁꯨ ꯃꯌꯥꯗ ꯍꯨꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯨꯔꯦ. ꯑꯗꯨꯒꯗꯤ ꯖꯦꯝꯁꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ, ꯈꯨꯔꯥ ꯀꯔꯤꯅꯣ? ꯈꯨꯔꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯈꯨꯔꯥꯅ ꯆꯥꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯈꯨꯔꯥ? ꯃꯤꯊꯥꯏꯅꯤꯅꯦ. ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯍꯔꯥꯎ ꯑꯩꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯅ ꯄꯤꯔꯛꯏꯕꯁꯤꯗ ꯆꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ. ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯈꯨꯔꯥ ꯀꯗꯥꯏꯗ ꯂꯩꯕ ꯑꯉꯥꯡꯅꯣ? ꯑꯩꯗꯤ ꯎꯗꯤꯌꯦ ꯇꯁꯦꯡꯅ. ꯏꯕꯨꯡꯉꯣ ꯖꯦꯝꯁ, ꯑꯁꯤꯗꯩꯁꯤꯗ ꯏꯐꯣꯡ ꯐꯣꯡꯅ ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤ ꯅꯪ ꯇꯁꯦꯡꯅ ꯎꯗꯕ꯭ꯔꯣ? ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯦꯝꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯩꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯈꯜꯂꯛꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ. ꯈꯨꯔꯥꯅ ꯍꯥꯏꯔꯤꯕꯗꯣ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯂꯩꯔꯤꯁꯤꯗꯤ. ꯈꯨꯔꯥ, ꯂꯥꯛꯑꯣ. ꯈꯨꯔꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯌꯧꯅꯕ ꯇꯧꯔꯁꯤ. ꯅꯠꯇ꯭ꯔꯒꯗꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯈꯨꯔꯥ ꯏꯕꯥꯅꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯁꯤ ꯉꯥꯎꯔꯦ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯈꯨꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯃꯐꯝ ꯖꯒꯥꯁꯤꯗꯕꯨ ꯀꯅꯥ ꯂꯩꯒꯦ? ꯈꯨꯔꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯅ ꯈꯨꯔꯥꯅ ꯊꯣꯛꯄ ꯇꯧꯔꯒ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ. ꯐꯔꯦꯁꯦ. ꯑꯉꯥꯡ ꯑꯁꯤꯅ ꯄꯤꯔꯛꯂꯤꯕ ꯃꯤꯊꯥꯏ ꯑꯁꯤ ꯑꯃꯨꯛꯇꯪ ꯆꯥꯈꯤꯒꯦ ꯍꯥꯏꯗꯅ ꯃꯌꯥꯗ ꯍꯨꯞꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯐꯪꯂꯦ. ꯑꯉꯥꯡ ꯑꯃꯒꯤ ꯑꯀꯛꯄ ꯈꯨꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯨꯕꯤꯗꯨꯁꯨ ꯏꯒ ꯂꯣꯏꯅ ꯍꯦꯛ ꯊꯣꯛꯂꯒ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯤꯕꯅꯤ. ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯤꯃꯥꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ. ꯑꯗꯨꯒ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯈꯠꯂꯒ ꯆꯞ ꯌꯨꯡ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏ. ꯈꯨꯔꯥ ꯀꯩꯗꯧꯔꯒꯦ? ꯄꯣꯠꯁꯨ ꯑꯃꯠꯇ ꯄꯥꯏꯗꯦ. ꯂꯪꯕ ꯁꯥꯔꯤꯕꯗꯨꯕꯨ ꯈꯨꯔꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?
ꯍꯧꯖꯤꯛꯋꯥꯏꯗ ꯑꯉꯥꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯃꯤꯊꯥꯏ ꯑꯗꯣ ꯑꯩꯗꯤ ꯆꯥꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯆꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯀꯩꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯉꯥꯡꯒꯤ ꯈꯨꯕꯤ ꯑꯀꯛꯄ ꯑꯣꯏ ꯂꯩꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯖꯦꯝꯁꯇꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯀꯩꯅꯣ ꯈꯨꯔꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯆꯨꯝꯒꯗꯧꯔꯤ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯂꯥꯟꯊꯣꯛꯂꯒ ꯆꯠꯍꯧꯔꯁꯤ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯁꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯅꯪꯒꯗꯧꯔꯤ ꯍꯥꯏꯗꯅ ꯑꯅꯤꯁꯤ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄꯅꯤ ꯃꯗꯨꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯖꯦꯝꯁꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯕꯅ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯍꯥꯏꯒꯨꯝꯅꯗꯅ ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯆꯨꯝꯒꯗꯧꯔꯤ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ ꯏꯕꯨꯡꯉꯣ ꯂꯥꯎ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯂꯣꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯈꯛ ꯈꯨꯠ ꯁꯝꯅꯔꯒ ꯑꯗꯨꯃꯛ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯕꯅꯤ ꯈꯨꯔꯥꯅꯤ ꯃꯥꯏꯅ ꯏꯕꯨꯡꯉꯣ ꯑꯥꯗ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯀꯤꯅ ꯑꯗꯨꯃꯛ ꯆꯠꯅꯔꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯆꯞ ꯌꯨꯡ ꯍꯦꯛꯇ ꯂꯦꯞꯂꯒ ꯇꯨꯡ ꯊꯪꯕ ꯃꯥꯏꯀꯩꯗꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ ꯃꯁꯥꯗꯨꯗꯤ ꯃꯃꯥꯡꯂꯣꯝꯗ ꯑꯗꯨꯃꯛ ꯂꯩꯔꯒ ꯃꯃꯥꯏꯗꯣ ꯈꯛꯇꯗ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯂꯩꯊꯣꯔꯛꯂꯒ ꯃꯈꯣꯏꯅꯤꯗ ꯌꯦꯡꯂꯛꯄꯅꯤ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯅꯤꯃꯥꯏ ꯑꯃꯗꯤ ꯖꯦꯝꯁ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯇꯨꯡ ꯈꯔ ꯍꯜꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯂꯒ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯌꯥ ꯍꯤꯒꯠꯇꯅ ꯑꯗꯨꯃꯛ ꯂꯥꯛꯑꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤꯕꯅꯤ ꯅꯣꯛꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯤ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯈꯨꯗꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯤ ꯂꯣꯡꯅ ꯇꯨꯁꯤꯜꯂꯤ ꯅꯤꯃꯥꯏꯅ ꯃꯐꯝ ꯖꯒꯥꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯕꯁꯤꯁꯨ ꯍꯦꯛ ꯃꯌꯥꯗꯕꯅꯤꯗꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯖꯔꯦꯗ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯊꯨꯟ ꯌꯥꯎꯗꯕ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗꯕ ꯃꯕꯨꯛ ꯍꯣꯇ꯭ꯔꯣꯡ ꯍꯣꯕ ꯃꯊꯕꯥꯛ ꯌꯥꯎꯗꯕ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯄꯗꯨꯗ ꯖꯦꯝꯁꯇꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯃꯥꯏꯁꯨ ꯖꯦꯝꯁ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯖꯦꯝꯁ ꯑꯗꯨꯗꯤ ꯋꯥꯈꯜ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯇꯥꯈꯤꯕꯗꯨꯗ ꯍꯧꯗꯣꯛꯄꯒ ꯑꯃꯠꯇ ꯆꯪꯗꯕꯗꯨꯗ ꯅꯤꯃꯥꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯃ ꯏꯑꯣꯏ ꯑꯣꯏꯅ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯑꯗꯨꯃꯛ ꯃꯥꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯃꯥꯡꯅ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯦꯡꯅꯔꯤ ꯖꯦꯝꯁꯀ ꯅꯤꯃꯥꯏꯒ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯣꯏ ꯄꯥꯎ ꯃꯊꯪ ꯄꯤꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯂꯣꯏꯅ ꯐꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯄꯨꯔꯛꯂꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕ ꯖꯨꯒꯤꯟ ꯍꯥꯏꯗꯅ ꯑꯃ ꯅꯦꯛꯎꯔꯤ ꯑꯗꯨꯒ ꯃꯥꯏꯕ ꯖꯨꯒꯤꯟ ꯇꯧꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯥꯏꯕ ꯖꯨꯒꯤꯟ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯅꯈꯣꯏꯒꯤ ꯑꯋꯥꯡ ꯂꯝꯕꯤꯁꯤ ꯃꯁꯤꯗ ꯄꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯤꯍꯨꯜ ꯂꯩꯖꯔꯒꯁꯨ ꯋꯥꯈꯜ ꯏꯃꯥꯡ ꯃꯥꯡꯅ ꯂꯩꯔꯤꯕꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯊꯋꯥꯏꯁꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯊꯋꯥꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕꯁꯤ ꯑꯩꯅ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯃꯁꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯅꯔꯛꯀꯅꯨ ꯅꯈꯣꯏꯅ ꯍꯥꯏꯕꯕꯨ ꯅꯈꯣꯏꯅ ꯁꯦꯟꯅꯔꯒ ꯂꯩꯒꯗꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯦꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯌꯨ ꯑꯩ ꯊꯋꯥꯏ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯆꯤꯡꯊꯣꯔꯛꯀꯦ ꯍꯥꯏꯗꯅ ꯖꯨꯒꯤꯟ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯄꯨꯡ 12 ꯇꯥꯕ ꯉꯥꯏꯔꯝꯃꯤ
Jugin soiraki. Masigi mafam jaga ase thainangai matamda adum khara khradi mathi phonglakpani adabu handa marakse amuk ke hena mathi phonglaibasigi maramdi mafam jaga sida manga soi toksimba khara yaukre laikai gi pakhang masa amanga soi toksimba dumak yaurakpa mapani pan thoksimba khosimba dumak yaurakpana mafam jaga sida hanadagi amuk ke hena mathi phonglaaga lambi sathok sasin tauba miyoisingda awana piba horakpani adubu hojikti madugi matamado losilakadawri aina lai khuramlaba matungda makha tana kasu tawraklaroida haidana pung baro taba hek chapchan hek tarakpaga jugina do prap awang lambi da sakre aduga awang lambi aduda lai khuramduna yamna khana tawringai matam aduda angang sing adu yamna hongna kappa horkle aduga muksu jugin gi mana waduda makol ahoba khonjel amada nimay amadi James ki khonjel dasu aigi thawai kambiyo aiko gi thawai kambiyo haidana yamna khana lauri adumna laura paduda manak nakpada laijiba yum sing adugi miyo sing adu suloin hektaraga makhoi sukarino haidana wakhal da khalami nupa mana hai nupi lauri ba khonjel sing asibu karino sibu tasing na mathi phongli bai budura nahan makhadi kana gumba matana kambiyo haiba semata hairak tabanida adubu ngasigi numisi madi karino asuk yamna hobo khonjel amana kambiyo haidana hairakliba maduda nupiduna o makhoi maning laikai gi nimai ka James ka do ngarang kai keno khara khudong thiba nang haidana tawkibado ngasi samai ba jugin la aga lai khuram gani haidana tawkibani adugi oiram bi haina duna leiringai matam aduda jugin gi khonjel da swa haidana yamna kana lauri aduga jugin na somdasu wa kaya maro mama hairakli hai mira lamba olaga laikhraba phatraba ngang singi thawai mayam nakhoi yaragadi nakhoi sanariba thawai ado thadoraklo thawai ani duna khoi bomukta kambiyo na hairibado nakhoi karigumba tarabadi nakhoi thawai do amuktang di thadokpiraklo nakhoi gi apamba kari noi sak thakpigi maduda thawai mayam singadugi marakta angang amagi thawaina akhoi di makhoi gi chakthaksi makhoi gi thawai soina sarage atai de amata pamdre asuna nolakpani maduda juginna ai thawai du di taibang miyoi bani aduga nakhoi pamlibado ai chakthak oina thage natragadi aina tawrakpa kumhaida nakhoi khang laktuna leiba matangamloi angang singaduna akhoi di makhoi gi thawai soina pamle karigumba nang ngamlaka hek lawro namdraga hek toklo karigumba ngamdraga na mahaki makhoi ni gi thawai sia khoi hek satpa haibaduni asi hairaga yamna ahoba khonjel amada nolakhi maduda maiba juginna he thawai masa ka sulaitrabana khoi gumna so aingonda suklaitana usittaba nakhoi khangani do haidana jugin tarim pumbai manado machilda krak launa siklaga mantra son bahorakli aduga mahakna porakpa ising aduna masa pumba loina saithoklaba matungda akoi badu sumuk saithokpa horakli aduga ngihaktan gi matungda juginna ai thawai masa sa nakhoi karigumba ina hariba thabaga sida karigumba hek chumba tarabadi nakhoi gi nasada karigumba mata tawroi mafam jaga sida nakhoi na mamang thakki matamda yengu sangja phamlok duna lairakpado ngasi aiba ngasi do misilagi pungthup thupsilaga dabani yangang singadi sonda mukti karigumba mata khumlakhide maduda ngihaktan gi matungda ngang singaduna aikhoi di chumna sumathi phonglaga sanajabani mamang thakki matamdagi hona karigumba mata tawsadabani adubu taibang miyobasing asi akhoi lai haibagi sakhinaga mata phangdrabara karino akhoi lairiba mafam jaga sida amang asoi tawraga mapanga thoksilai asumna hairappa matam maduda juginna madu pumnamak singado laikai sida ai loina thinglamlage nakhoi na pamba karino hairaklo adubu yaragadi thawai ani dudi thadorakpana khwaidagi phagani karigumba thadoraktragadi nakhoi aina kaidorake haibado nakhoi munna yenglo nakhoi pharasu phatrasu angang masagi thawai ngaktani aduna nakhoi ngamba khara laikai sida kaikeno khara tawkhre ado hojikti madugi matam madu loire nakhoi yaragadi migi thawai do thadoraklo asomda migi imung manungna kapna launa bado nakhoi yengba ngamgadra thadoraklo khara thuna thadoraklo asomna hek hairuba matam maduda ngang singadusu maigai salai khangdana koisen sialaga nokpa kheba tawrakle amaiba jugin gi masada thengdaba khakta ngairabani yamna kana lauraga nokpa kheba tawrakpaduda hauriba uwa mayam singadusu fere haiba makai noi
Maduda maiba joginna yaushe thawaidaba nakhoi khawngdra nakhoi sakthak pi gi haidana khalambani adubu sakthak amata piraroi nakhoi aina tawrapa kumai du yemu haidana masilda yamna kanba mantra ma solaba matungda jogin mahaki masaduda asumna sulaurai ai phatraba thawai mayam sa nakhoi ngasi gi numit asi nakhoi gi sanafam aroiba numit ni nakhoi na sananingba mongda sanahoro thawai si nakhoi na puduna sappa ngamlaroi aina duk phajana hairingai matamda nakhoi na mayadrabanina aina tawrakpa kumai mayam singado yemu haidana joginna masilda tarem pumbai manadu hekta pairaga murum solaga makuta sulang ama pairaga narak mong songadom da silang singkre thauri do tapna singi thauri duda James amadi nimai gi thawasi yoribani thauri do khakta singthora ya haiba giwani thawai duna yamna kana lauraga ai khoibo amukta kanbiyo haidana dumak lauri asumna singthora klaba matam aduda mahaki phikau saraga mahaki phi maser amada kisillaga phatraba angang singa du sulo silam lage haidana masilda murum solaga mafam jaga do mahaksu mantra kanba solaga langsilamle maine sakpagi mongda yamna ngana mafam jaga do amuktang bang launa ngalam laba matungda kablamba lauramba angang sing mayam chap hekta lepki maduda ni maina khangbra nakhoi nangambra hojikti pharamani khara sanazaramba mafam jaga do hojikti kaigumba matangamdreda haidana jugina du sulakle aduga James ki mayumda laaba matungda nimai gi mabani gi thawai de su hapsille adu he khapsing kiba matam aduda gyan khanglak laaga thokiba wari mayam singa de su loina tanle aduga ngasai jugina kawrakpu de su makhoi loina tai adu bujugin gi masade matudi angang singa du gi masak tu yengba matam de yamna kijai mam yaudaba maya yaudaba aduga makhnau si mako heta phoidalaga makhoi gi mamang da koi san aduna koi sengsiali haidana jogin gi mamang makta da hairi maduda joginna kaisu thoina khaluranuda makha taba kaisu thoidokpa mata tawraklaroi nakhona sathok sasin tawraba su hojikti kaigumba mata makha tana tawraklaroi da phare hojikti ai salage nakhoi su gyan tana lehoro adubu nasiki mafam jaga si nakhoi ngasi gi onadi kanagumba mata lalaga saluranu namidangi matam ahingi matam oiragasu nongalaga oina sakya haibra nakho nongalaga salabasu yaroi numit nini humni phawbadi kanagumba mata sakhigano aduga numit nini humni se hek phakraba matung langkraba matungda adum satlo kasu kaiba lairado asi haidana laikai gi miyam sing aduda nongalaga paukseli jogin adusu matik saba mahaki dakhina puraga dumak sakhrabani nongalaba matungda laikai gi miyo sing asisu numit nini humni phawbadi kanagumba mata makha tana masigi mafam jaga se kanagumba mata lalaga sanakhidre laika gi miyo singa sisu thabak sathok khodokpa matamda yamna nungaina sapa haibado oikhre wariya se matanga sida losinjari wariya se nungai biragadi like amadi subscribe share tobiramo haiduna ichari phare mayam adudi ngasi gidi matanga sida losinjarabanina mathangi warida mohana thenarasi